mayambu ahan da maktada kanglai lai pungori channel gi makedagi biso khairak pamna taram noksari ngasi so aseng bathok ki bawari ma mayam gi mafamda khudol tamjara gi haiduna poduna laksari wari asi lithok charpa matamda soi khiba langkhiba kaya yarobasu mayamna nungsi biduna ngakpi haiduna ajari aduga mana channel asibu mapung phanba matamda saruk yabi boina adumadamna like amadi subscribe share to biram haiduna ajari subscribe to matamda bell icon da su on to biram matangi wari thakalapa matamda adumadamgi phone da phangnabagi damakta adudi wari asi hauna batawjaragi thaudo sing asidagina sahi mari muki mamangda singba makki thokiba wari makhangni matamadu dai khoisi lai sanabagi haunaba aikhogi laikai si asuki matik leiba matamda yamna kijaba haibdu oirami aikhogi yumthangnabada leiba sagagi khura ama maiba khara khara saduna mahaksi laikai gi lai khara khara khuramduna mahaksi laikai gi thokal kharasu adumak torami sagagi khura asi apo matang tauba amasung lai gitingi thoram pumna makta lai ongnaba pumna maksingda mahakna loina layeng laga pharapa ngaktani aikhogi imungda su ima asi hingchabi sangle haiduna mahakna lai khurong khibadagi phakibasu kongkai ama mayam ama yaukhrabani aduna sagagi khura asi laikai sigi minasu adum phana sonarami doctor na phaba ngamdraba lagi nungsi yawba laina kaya amasu mahakna lai khuram laga phakibasu mayam ama yaukhrei matamduda isi class 10 thaba losilaga imagi mateng pangboy nesi matam dugi oina phisa lon sa tawraga isu imagi mateng panglami aikhogi phisa kona si ani thongna lei aduna phisa kona madi imana sari phisa kona mana ina sari aduna namidangi pung 13 tangai phadana baro phaba yobu sodamak yawi ima gaiga si phisa ringai matamda thangnabagi sagai ga kaka si amama theng matamda mahakti lai khuram basalubuni hairaga yumda khara khara thengna su hanjalapa maramna aikhoisi athengba matamda mahaka matam pumna makta mak thengna ba haibadu oirami aduna kakana lakpa matamda aikhoisi phisa lonsa tawraga leiba maramna kakana su tumba thengle iteima kitang thuna yangna tumbiro hairaga matam pumna makta dum phagi tawraga aikhoida wahi kayam romama adum haibirami kaka se aikhoida de kaya thodona kaiba maktinate adubu masiki matung tarakpada mahaki wakhalonsi kari karam tawraga thongdopum namak singa si tholak libuno haibadu aikhoi sunga si phawda khanjilupa matamdi shasi khangba amatangam lamde masiki matung tarak pasida exam adasu haidokadaba hapta muwalingai matam asida aikhoi gi thonggal asida kanagumba ama lepi hairaga laikai gi myam singsu numidang thengna mamna sapana ha singna haiba honar lami adubu makoina hainariba pum namak singa dai khodi amat urudabanina thajabade amatangam lamde nongmadi ima ga phi sana ima daina sumna hanglammi ima handamarak laikai gi myo singa sinai khoi gi thongkhala sida satpada kitang nungaiti ahingda nupa ma he thoi hairibasi masi pusumgadaribra khangde de ibe matariba pum namak singa sibu tasing namaki hairabada moina uraba sala moina urabudi khushu upham thoina adumakti nate khangdre kari haigadabano asi hairaga ima gaigasi wari watai khara sanarami asomna wari watai kaya maroma sanaringai matam asida ikhura du sulakle mahakne hek lakpa matamda masinda sukari karino murum solaga laklami mahakna murum solaga lakli basigi maramado aikhoi sukarino haibado sabsabi amata khangde tabadabu aikhoi gi mapa hek yorpa matamda masado ngasai makhe lakpa matamda masinadu murum solaga lakhiba mayam pum namak singadu image ibani gi mapa hek yorpada sab hekta lepi aduga tumina dumak mahaki mayumda sanglammi ima sumhakna toriba matau kaya singaduda karino hairaga image ibani sumuna yengnaraga wadi amata ngangdebida tumin yengnarami namitugi phi sabadu soikhoina pungadu yamna thengna sadre pung 10 makhai madugi matamdu phawuda saraga image ibani si tumba sanglasi hairaga sangnarakli adubu image ibani na tumba sanglapa matamda imaga igasi ka tongana tumnaba maramna ima sumhaki kada sangkre aduga isu aigi kada sanglakle aigi ka sida sanglakpada isu aiga khana jaribu nupaduga wari watai khara sanaraga adum lairami wari asia sumasum sarakpa matamda phagi dagi pungasi baro tarakadari aduna phone adu thamnaraga tumnarasya haraga isu phone adu thamle aduga tumtharaga haiduna torakpada aikhoi yumgi maning thangba saroga sida karino khangdaba murum solaga koisa sapadong tawba makholamasu taba horaklami aina ihana na khalubasina maning thong asida kanagumba amana
ꯊꯣꯛꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯨꯕꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯅ ꯇꯨꯝꯊꯈꯤꯕꯒ ꯀꯔꯤꯅꯣ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯣꯡꯉꯥꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯕꯅꯤꯅ ꯑꯩꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯑꯩꯅ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯑꯣꯏꯔꯝꯂꯣꯏ ꯍꯥꯏꯔꯒ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯈꯔꯗꯤ ꯑꯃ ꯃꯊꯦꯡꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯃꯈꯩꯗꯤ ꯌꯥꯎꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯏꯃꯥꯁꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯃꯍꯥꯛꯇꯤ ꯐꯤ ꯁꯥꯕ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯒ ꯆꯥꯛ ꯊꯣꯡꯕꯁꯨ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯁꯨ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯑꯩꯁꯨ ꯐꯤ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯥꯒꯦ ꯍꯥꯏꯔꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯐꯤ ꯁꯥꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯐꯤ ꯁꯥꯐꯝ ꯑꯗꯨꯗ ꯍꯦꯛ ꯂꯥꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯏꯀꯤꯕ ꯐꯥꯎꯏ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯑꯩꯗꯤ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯏꯗ꯫ ꯅꯍꯥꯟꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯏꯁꯥꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯇꯨꯡ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯐꯥꯎꯔꯤꯕꯁꯤꯅ ꯀꯔꯤꯅꯣ? ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯐꯤ ꯑꯗꯨ ꯃꯈꯥ ತಾꯅ ꯁꯥꯕꯗꯤ ꯉꯝꯂꯔꯣꯏ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯐꯤ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯇꯦꯛꯁꯤꯈꯛ ꯂꯥꯡꯆꯥꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯒ ꯐꯤ ꯑꯗꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯥꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯔꯛꯇꯨꯅ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯑꯩꯅ ꯌꯦꯡꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯝꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯀꯣꯟꯊꯣꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯕ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯃꯥꯡꯒꯣꯜꯗꯒꯤ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯁꯤꯅ ꯃꯗꯨꯒꯤ ꯖꯒꯥꯗ ꯌꯧꯕꯗ ꯈꯔ ꯃꯈꯩꯗꯤ ꯃꯝꯃꯤ꯫ ꯑꯗꯨꯅ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯎꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯃꯤ ꯑꯃꯒꯤ ꯃꯤꯇꯝꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯏꯁꯥꯅ ꯈꯪꯕ ꯍꯧꯔꯛꯂꯦ꯫ ꯑꯥꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯁꯤꯕꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯇꯝ ꯅꯠꯇ꯭ꯔꯅꯦ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯨ ꯃꯤꯇꯝ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯇꯝ ꯑꯗꯨꯗꯤ ꯂꯦꯡꯂꯛꯄꯒꯤ ꯃꯇꯧꯒꯨꯝꯅꯁꯨ ꯈꯔ ꯃꯈꯩꯗꯤ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯋꯥꯏ ꯁꯝꯕꯗ ꯁꯞ ꯌꯨꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯅ ꯀꯣꯟꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯍꯨꯏꯁꯦꯟ ꯈꯣꯡꯂꯒ ꯂꯥꯛꯄꯒꯤ ꯃꯇꯧꯒꯨꯝ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯂꯋꯥꯏ ꯁꯝꯕꯗꯨ ꯁꯞ ꯌꯨꯡꯕ ꯍꯧꯔꯛꯂꯦ꯫ ꯑꯩꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯂꯪꯆꯥꯛ ꯇꯤꯡꯂꯤꯕ ꯇꯞ ꯑꯗꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯏꯃꯨꯡꯗ ꯄꯥꯏꯔꯒ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯃꯥꯏꯕ ꯑꯣꯏꯕ ꯏꯈꯨꯔꯥꯗꯨ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯀꯤꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯒꯤ ꯏꯁꯥꯗ ꯀꯤꯕ ꯈꯔ ꯃꯈꯩꯗꯤ ꯐꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩꯗ ꯏꯈꯨꯔꯥ ꯑꯗꯨꯅ "ꯉꯁꯤꯗꯤ ꯅꯪ ꯅꯊꯟꯗ ꯁꯥꯔꯕ꯭ꯔꯥ? ꯏꯇꯩꯃꯗꯤ ꯎꯗꯦ ꯏꯆꯥꯊꯣꯏꯕꯤ" ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯒ ꯏꯈꯨꯔꯥ ꯑꯗꯨꯗ ꯈꯨꯝꯂꯝꯃꯤ꯫ ꯏꯈꯨꯔꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯂꯥꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯎꯗꯕꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒ ꯏꯈꯨꯔꯥ ꯑꯁꯤ ꯂꯥꯛꯄꯗ ꯎꯗ꯭ꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯒ ꯑꯩꯁꯨ ꯏꯁꯥꯗ ꯈꯤꯇꯪꯗꯤ ꯉꯛꯄꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯆꯤꯡꯅꯕꯅꯁꯨ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯉꯁꯥꯏ ꯎꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯀꯀꯥꯁꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯨ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯇꯝ ꯃꯥꯟꯕꯗꯨ ꯂꯦꯞꯂꯤꯕꯗꯨ ꯑꯩꯁꯨ ꯎꯈꯤꯕꯅꯤꯗ꯫ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯄꯟꯊꯔꯒ ꯂꯩꯕꯗꯤ ꯐꯔꯛ ꯌꯥꯝꯅ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ꯫ ꯑꯩꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯑꯩꯁꯤ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯈꯜꯂꯛꯇꯨꯅ ꯐꯣꯟ ꯏꯁꯩ ꯇꯞꯂꯤ ꯊꯥꯔꯒ ꯇꯨꯝꯊꯕ ꯊꯦꯝꯂꯛꯂꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯇꯨꯝꯊꯕ ꯍꯦꯛ ꯊꯦꯝꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯩꯔꯤꯕ ꯋꯥ ꯑꯗꯨꯁꯨ ꯃꯈꯥꯔꯣꯝꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯄꯨꯡꯗ ꯀꯌా ꯇꯥꯔꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯑꯗꯨꯗꯤ 11 ꯇꯥꯒꯗꯧꯒꯤ ꯇꯧꯔꯝꯃꯤ꯫ ꯀꯔꯤꯅꯣꯗ, ꯄꯣꯂꯥꯡꯈꯣꯛ ꯅꯠꯇ꯭ꯔꯅ ꯍꯧꯖꯤꯛ ꯇꯥꯈꯤꯕꯗꯨꯕꯨ? ꯑꯁ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗ꯭ꯔꯦꯗ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯑꯩꯕꯨ ꯃꯪꯂꯥ ꯍꯥꯔ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯩꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯩꯀꯥꯏꯒꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯍꯨꯏ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯈꯣꯡꯂꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯑꯣꯏꯔꯣꯝ ꯁꯥꯔꯣꯝ ꯇꯧꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯃꯥꯡꯈ꯭ꯔꯦ꯫ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯁꯣꯔꯣꯛ ꯑꯁꯤꯗ ꯈꯣꯡꯂꯤꯕ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯡꯕ ꯍꯨꯏ ꯈꯨꯈꯣꯡ ꯑꯁꯤꯗꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯗ꯭ꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯍꯧꯗꯣꯡ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯏ꯫ ꯏꯃꯥ ꯍꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯇꯨꯝꯊꯕꯁꯤ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯑꯁꯤ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯂꯤꯕ ꯍꯨꯏ ꯃꯌꯥꯝ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯡꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯆꯦꯟꯅꯕꯒꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯇꯥꯕ ꯍꯧꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯤ
ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯩꯁꯨ ꯋꯥꯈꯜꯗꯗꯤ ꯆꯤꯡꯅꯕꯗꯤ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯑꯩꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯇꯥꯟꯅꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯔꯦꯡ ꯑꯁꯤꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗꯤ ꯀꯅꯥꯃꯛꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯁꯨ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯆꯨꯝꯅ ꯈꯛꯇꯪꯒꯤ ꯇꯝꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯀꯣꯟꯅ ꯊꯪꯗ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ, ꯍꯨꯏ ꯃꯌꯥꯝ ꯑꯃ ꯈꯣꯡꯂꯤꯕ, ꯑꯗꯨꯒ ꯁꯣꯔꯣꯛ ꯑꯁꯤꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯃꯇꯧꯒꯨꯝꯅ ꯍꯨꯏ ꯃꯌꯥꯝ ꯑꯗꯨ ꯇꯪꯈꯥꯏꯕꯒꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯅ ꯇꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯤꯕꯁꯤꯡꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯏꯃꯥꯁꯤ ꯐꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯃꯤꯟꯅꯔꯤꯉꯩꯗ ꯆꯥꯛꯈꯨꯝꯗ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯨꯒꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯤ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩ ꯈꯛꯇꯪꯗ ꯐꯤ ꯁꯥꯔꯒ ꯂꯩꯍꯧꯏ꯫ ꯃꯗꯨꯗ ꯌꯦꯅꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯏꯃꯥꯒꯤ ꯈꯣꯟꯖꯦꯜꯗ ꯑꯩꯁꯤ ꯌꯦꯅꯈꯥꯗ ꯑꯃꯨꯛꯇꯪꯗꯤ ꯂꯥꯛꯂꯣ ꯍꯥꯏꯔꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯏꯃꯥꯅ ꯂꯥꯛꯂꯣ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯁꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯌꯦꯅꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯀꯔꯤ ꯃꯇꯧꯅꯣꯗ, ꯍꯧꯖꯤꯛꯋꯥꯏꯗ ꯀꯧꯔꯛꯄꯗꯨꯕꯨ ꯏꯃꯥ ꯅꯠꯇ꯭ꯔꯅꯦ? ꯑꯁꯤ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯅꯁꯨ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯑꯩꯕꯨ ꯀꯧꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯗ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒ ꯏꯃꯥꯅ ꯀꯧꯔꯛꯂꯤꯕꯗꯨꯒ ꯏꯁꯥꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯇꯨꯅ ꯌꯦꯅꯈꯥꯗꯒꯤ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯏꯃꯥꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯏꯃꯥ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯏꯃꯥꯁꯤ ꯌꯦꯅꯈꯥꯗ ꯂꯥꯛꯂꯝꯕ꯭ꯔꯥ? ꯃꯗꯨꯗ ꯏꯃꯥꯅ ꯑꯩꯗꯤ ꯌꯦꯅꯈꯥꯗ ꯆꯪꯈꯤꯕ ꯂꯩꯇꯦ, ꯍꯧꯖꯤꯛꯋꯥꯏꯗ ꯊꯣꯛꯂꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯅ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯁꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯏꯃꯥꯗ ꯂꯣꯏꯅ ꯇꯝꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯀꯌꯥ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨ, ꯅꯪꯒꯤ ꯅꯁꯥꯅ ꯄꯪꯈꯟꯅ ꯈꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯒ ꯏꯃꯥꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯆꯤꯡꯅꯕ ꯍꯦꯟꯃꯟꯈꯤꯕꯅ ꯏꯁꯥꯁꯤꯁꯨ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯍꯨꯏ ꯈꯨꯈꯣꯡ ꯑꯗꯨꯁꯨ ꯐꯤ ꯁꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯕ ꯍꯧꯔꯛꯇꯨꯅ ꯑꯩꯁꯤ ꯏꯁꯥꯁꯤ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯕ ꯃꯔꯝꯅ ꯏꯃꯥꯗ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔꯒ ꯏꯃꯥꯗ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯂꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯇꯧ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯛꯂꯕ ꯃꯥꯜꯂꯤ꯫ ꯉꯁꯤꯒꯤꯗꯤ ꯇꯣꯛꯂꯁꯤ ꯍꯥꯏꯔꯒ ꯏꯃꯥꯅꯁꯨ ꯇꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯊꯣꯡ ꯑꯗꯨ ꯆꯤꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯐꯝꯗ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯔꯤ꯫ ꯑꯩꯁꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯇꯨꯝꯊꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯇꯨꯝꯊꯕꯗꯤ ꯄꯥꯛ ꯍꯦꯛꯇ ꯌꯥꯔꯝꯗꯦ꯫ ꯀꯔꯤꯅꯣꯗ, ꯍꯟꯗꯛ ꯃꯔꯛꯁꯤ ꯇꯨꯝꯊꯕꯁꯨ ꯑꯃꯠꯇ ꯌꯥꯗꯕ, ꯕꯦꯔꯥ ꯑꯃ ꯏꯀꯥ ꯀꯥꯒꯗꯧꯔꯤꯗ꯫ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯑꯩꯒ ꯈꯪꯅꯖꯔꯤꯕ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯇꯧꯔꯒ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯋꯥꯔꯤꯗꯨꯁꯨ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯟꯅꯗꯕꯤꯗ ꯃꯍꯥꯛꯁꯨ ꯇꯨꯝꯂꯒꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯑꯩꯁꯨ ꯇꯨꯝꯊꯒꯦ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥ ꯊꯪꯕ ꯃꯅꯤꯡꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯨꯔꯥ ꯆꯐꯨ ꯑꯗꯨ ꯃꯤꯁꯛ ꯑꯃꯅ ꯂꯧꯊꯣꯛꯂꯒ ꯂꯝ ꯇꯩꯕꯒꯤ ꯃꯇꯧꯒꯨꯝꯅ ꯋꯥꯏ ꯑꯁꯤ ꯇꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯏꯃꯥꯗꯁꯨ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯧꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯊꯨꯀꯠꯄ ꯍꯦꯟꯃꯟꯈꯤꯕꯅ ꯋꯥꯁꯨ ꯑꯃꯠꯇ ꯉꯥꯡꯕ ꯊꯣꯛꯂꯝꯗꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯅꯣ ꯋꯥꯏ ꯇꯩꯔꯤꯕ ꯑꯁꯤ? ꯃꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯍꯟꯗꯛ ꯃꯔꯛ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕ ꯑꯁꯤꯕꯨ? ꯇꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯄꯔꯦꯡ 10ꯃꯨꯛꯁꯤ ꯃꯁꯤ ꯑꯃꯨꯛꯇꯪꯗꯤ ꯈꯟꯅꯗꯕ ꯌꯥꯔꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯥꯏꯔꯒ ꯑꯃꯨꯛꯀꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯃꯐꯝ ꯑꯃꯈꯛꯇꯗ ꯂꯝ ꯇꯩꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯑꯗꯨꯃꯛ ꯇꯥꯔꯝꯃꯤ꯫ ꯃꯁꯤ ꯈꯛꯇꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯄꯣꯂꯥꯡꯈꯣꯛꯀꯤ ꯋꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯊꯥꯡꯖꯧ ꯑꯃ ꯄꯥꯏꯔꯒ ꯌꯥꯟꯊꯠꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯥꯟꯅꯗꯒꯤ ꯈꯔꯅꯒ ꯀꯤꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯁꯥꯁꯤ ꯀꯤꯕ ꯍꯧꯔꯛꯂꯤ꯫ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ, ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯊꯣꯡꯅꯥꯎ ꯑꯁꯤ ꯑꯃꯨꯛꯇꯪꯗꯤ ꯍꯥꯡꯗꯣꯛꯂꯒ ꯑꯩꯁꯤ ꯌꯦꯡꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ? ꯄꯣꯂꯥꯡꯈꯣꯛ ꯑꯁꯤꯁꯨ ꯅꯣꯡꯉꯥꯜꯂꯒ ꯁꯦꯝꯗꯕ ꯌꯥꯔꯔꯣꯏ꯫ ꯀꯔꯤ ꯃꯇꯧꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ? ꯑꯁꯤ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤꯗꯤ ꯌꯨꯝ ꯑꯁꯤ ꯃꯥꯒꯤ ꯊꯣꯛꯄ ꯁꯥꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯇꯧꯕꯇꯕꯨ ꯁꯨꯃꯥꯡꯗꯤ ꯄꯨꯂꯞ ꯄꯨꯟꯕꯅꯤꯅ ꯁꯨꯃꯥꯡ ꯑꯁꯤꯒꯤ ꯄꯔꯦꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯈꯨꯕꯥꯛ ꯐꯨꯔꯒ
ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯗꯤ ꯏꯁꯥꯁꯤ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯑꯩꯁꯤ ꯄꯥꯡꯒꯜ ꯑꯔꯩꯕ ꯐꯨꯗꯣꯛꯂꯒ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯗ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯇꯝꯂꯤ꯫ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯈꯣꯜ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯅꯁꯨ ꯌꯦꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯕꯥꯗ ꯏꯃꯥꯅꯁꯨ ꯀꯔꯤꯅꯣ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯕꯨ ꯍꯥꯏꯔꯒ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯄꯥ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯍꯧꯗꯣꯛꯇ꯭ꯔꯤ꯫ ꯃꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯝꯗ꯭ꯔꯤ꯫ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕ ꯃꯇꯝꯗ ꯕꯕꯥꯅ ꯏꯃꯥꯗ ꯈꯨꯖꯨ ꯂꯩꯈꯥꯝ ꯈꯔ ꯃꯩ ꯊꯥꯔꯒ ꯃꯄꯥꯟꯗ ꯑꯃꯨꯛꯇꯪꯗꯤ ꯄꯨꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯏꯃꯥꯗ ꯍꯥꯏꯔꯛꯂꯤ꯫ ꯏꯃꯥꯁꯨ ꯈꯤꯇꯪ ꯊꯨꯅ ꯌꯥꯡꯅ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯃꯩ ꯑꯗꯨ ꯊꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯟꯂꯝꯗ ꯄꯨꯊꯣꯛꯂꯒ ꯈꯨꯖꯨ ꯂꯩꯈꯥꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯆꯥꯏꯊꯣꯛꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯄꯨꯊꯣꯔꯛꯄꯗ ꯉꯁꯥꯏ ꯃꯈꯩꯗꯒꯤ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯆꯞ ꯍꯦꯛꯇ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯝꯅ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯤ ꯈꯤꯇꯪꯗꯤ ꯁꯥꯐꯔꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯉꯁꯥꯏ ꯃꯈꯩ ꯇꯥꯈꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯈꯤꯕ ꯃꯔꯝꯅ ꯏꯃꯥꯒꯤ ꯐꯃꯨꯡꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯒ ꯄꯨꯂꯞ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯅ ꯅꯣꯡꯉꯥꯜꯂꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯊꯪꯅꯔꯤꯕ ꯌꯨꯝꯀꯩ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯉꯔꯥꯡꯒꯤ ꯑꯍꯤꯡ ꯇꯧꯔꯤꯕ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥꯃꯔꯨꯝ ꯑꯃ ꯁꯥꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯩꯈꯣꯏꯅꯗꯤ ꯈꯔ ꯐꯔꯤ꯫ ꯉꯔꯥꯡ ꯑꯊꯦꯡꯕꯗ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯄ ꯀꯥꯡꯕꯨꯁꯤꯡꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯅꯤꯡꯊꯣꯡ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯂꯦꯞꯄꯒ ꯂꯩꯕꯒꯨꯝꯕ ꯊꯦꯡꯅꯩ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨ ꯃꯁꯤ ꯍꯥꯏꯅꯕ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯌꯨꯝꯊꯪꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯅꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯖꯥꯠ ꯈꯜꯂꯛꯇꯨꯅ ꯃꯥꯏꯕ ꯑꯣꯏꯕ ꯏꯈꯨꯔꯥ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯆꯤꯡꯅꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯕꯗꯣ ꯈꯪꯗꯕ ꯃꯔꯝꯅ ꯉꯥꯡꯈꯤꯒꯨꯝꯁꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯕꯕꯥꯅ ꯃꯅꯤꯡꯊꯣꯡꯗ ꯊꯣꯛꯂꯨꯒꯦ ꯍꯥꯏꯔꯒ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯊꯣꯛꯂꯨꯕꯗ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯝꯂꯤꯕꯅꯤ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯈꯔꯁꯨ ꯊꯥꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯗꯦ꯫ ꯕꯕꯥꯅ ꯎꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯠꯇꯦ ꯍꯥꯏꯁꯤꯔꯥ ꯍꯥꯏꯗꯨꯅ ꯕꯕꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯨꯄꯨꯒ ꯏꯃꯥꯒꯅꯁꯨ ꯃꯗꯨꯅꯗꯤ ꯐꯔꯅꯤ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒ ꯄꯨꯄꯨꯒꯁꯤ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯕꯕꯥꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯂꯤ꯫ ꯕꯕꯥꯁꯨ ꯁꯥꯎꯔꯕꯅꯤꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯕꯕꯥꯗ ꯑꯃꯠꯇ ꯍꯪꯗ꯭ꯔꯦ꯫ ꯏꯃꯥꯗ ꯑꯣꯏꯅ ꯍꯪꯂꯤ꯫ ꯃꯗꯨꯗ ꯏꯃꯥꯅ ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯒꯤ ꯋꯥꯍꯟꯊꯣꯛꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯃꯍꯥꯛꯅ ꯊꯧ ꯁꯥꯕ ꯑꯃ, ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯥꯟꯅꯖꯕꯅꯤ, ꯅꯈꯣꯏꯗ ꯀꯔꯤ ꯑꯄꯟꯕ ꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯑꯗꯨꯝ ꯁꯪꯒꯠꯂꯛꯂꯒ ꯋꯥꯗꯨ ꯉꯥꯡꯂꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯅꯄꯥꯁꯨ ꯃꯥꯟꯅꯕ ꯇꯟꯕ ꯃꯔꯝꯅ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯁꯤ ꯍꯥꯏꯔꯒ ꯄꯨꯂꯞ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯏꯃꯥꯅ ꯂꯣꯏꯅ ꯇꯝꯂꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯗꯤ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯇꯝꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧ ꯑꯃꯗ ꯌꯥꯝꯅ ꯀꯟꯅ ꯁꯞꯇ꯭ꯔ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯇꯥꯏꯅꯕ ꯃꯐꯝ ꯀꯔꯛ ꯑꯁꯤꯗ ꯇꯝꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯔꯒ ꯃꯤꯁꯛ ꯑꯃꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯇꯥꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇꯨꯃꯗꯤ ꯏꯁꯥꯁꯤ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯁꯥꯁꯤ ꯀꯤꯕꯅ ꯀꯔꯤꯅꯣꯃ ꯇꯧꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯧꯅ ꯇꯥꯔꯛꯄꯅꯤ꯫ ꯕꯕꯥꯅꯁꯨ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ, ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯔꯒ ꯕꯕꯥꯅꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯅꯊꯟꯇ ꯈꯛꯇ ꯁꯥꯎꯔꯒ ꯑꯇꯇꯥꯏ ꯑꯣꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯄꯨꯜꯂꯒ ꯋꯥ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯀꯔꯝ ꯇꯧꯔꯒ ꯐꯍꯟꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯒꯗꯕꯅꯤ ꯍꯥꯏꯔꯒ ꯏꯃꯥꯅ ꯕꯕꯥꯗ ꯊꯦꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯋꯥ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯟꯅꯁꯤ ꯍꯥꯏꯔꯒ ꯈꯟꯅꯕ ꯍꯧꯔꯛꯂꯤ꯫ ꯍꯥꯟꯅꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗꯤ ꯂꯥꯏꯔꯗꯅ ꯁꯣꯔꯣꯛ ꯑꯁꯤꯁꯨ ꯇꯝꯅꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯅꯍꯥꯁꯤꯡꯁꯨ ꯑꯃ ꯃꯊꯦꯡꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯆꯠꯂꯨꯕꯗ ꯍꯜꯂꯛꯄꯗ ꯃꯈꯣꯏꯁꯨ ꯀꯔꯤꯅꯣ ꯌꯥꯝꯅ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯍꯥꯏꯕ ꯍꯧꯅꯔꯛꯂꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯂꯦꯞꯄꯒꯤ ꯃꯇꯧꯒꯨꯝꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅꯁꯨ ꯆꯤꯕꯣꯟ ꯉꯥꯡꯅꯕꯁꯤ ꯌꯥꯝꯅꯗꯤ ꯀꯨꯏꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯔꯨꯗꯕ ꯃꯔꯝꯅ
ꯑꯩꯈꯣꯏꯁꯨ ꯀꯌꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯕꯅꯤ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯔꯒ ꯃꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯍꯟꯗꯅ ꯑꯩꯈꯣꯏ ꯈꯔ ꯇꯧꯔꯒ ꯕꯕꯥꯒꯤ ꯏꯃꯥꯒꯅ ꯇꯧꯔꯒ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ ꯃꯗꯨꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯣꯏꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯂꯣ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠꯄꯨ ꯇꯥꯔꯕꯗꯤ ꯑꯗꯨꯅ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯁꯤ ꯐꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯏꯅꯕ ꯇꯥꯕꯅꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯍꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯁꯨ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥ ꯑꯁꯤꯗ ꯃꯌꯥꯝ ꯆꯪꯂꯒ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯀꯥ ꯑꯁꯤ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯣꯏꯗꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯁꯥꯟꯅꯔꯝꯃꯤ ꯃꯁꯤꯒꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯉꯥꯡꯕ ꯁꯛꯄꯁꯨ ꯑꯃꯠꯇ ꯏꯟꯗꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯅꯨꯡ ꯊꯨꯝꯂꯛꯄ ꯅꯨꯡꯖ꯭ꯔꯦꯡ ꯆꯥꯏꯔꯛꯄ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯥ ꯍꯦꯟꯃꯜꯂꯛꯄ ꯃꯔꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯃꯁꯤꯗꯤ ꯍꯥꯟꯅ ꯆꯤꯟꯒꯤ ꯆꯤꯟ ꯆꯨꯝꯅ ꯋꯥ ꯉꯥꯡꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯇꯤ ꯈꯨꯠ ꯌꯥꯎꯔꯁꯤ ꯍꯥꯏꯔꯒ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯁꯨ ꯄꯨꯂꯞ ꯂꯥꯛꯂꯒ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯈꯔꯒ ꯌꯥꯎꯔꯛꯂꯤ ꯑꯗꯨꯒ ꯁꯥꯒꯩꯒꯤ ꯏꯈꯨꯔꯥ ꯑꯁꯤ ꯆꯤꯡꯊꯣꯛꯂꯒ ꯃꯌꯥꯝ ꯆꯪꯅ ꯋꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯈꯔ ꯅꯍꯥ ꯑꯣꯏꯕ ꯈꯔ ꯑꯃꯁꯨ ꯀꯀꯥ ꯑꯁꯤꯗ ꯈꯨꯠ ꯊꯥꯔꯝꯃꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨ ꯇꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪ ꯃꯈꯥ ꯇꯥꯅ ꯂꯩꯇꯕ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯔꯝꯃꯤ ꯀꯀꯥ ꯑꯗꯨꯁꯨ ꯃꯌꯥꯝ ꯆꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯣꯛꯍꯜꯂꯒꯦ ꯍꯥꯏꯔꯒ ꯀꯀꯥꯁꯨ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯇꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯀꯀꯥ ꯑꯗꯨ ꯃꯤꯒꯤ ꯂꯥꯏ ꯈꯨꯔꯝꯕꯗꯤ ꯑꯇꯣꯞꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯍꯥꯏꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯑꯗꯨꯃꯛ ꯈꯜꯂꯒ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯅꯨꯡꯉꯥꯏꯅ ꯐꯤ ꯑꯗꯨꯁꯨ ꯁꯥꯅ ꯑꯩꯈꯣꯏꯁꯤ ꯂꯩꯔꯝꯃꯤ ꯑꯦꯛꯖꯥꯝ ꯑꯗꯨꯁꯨ ꯍꯥꯏꯗꯣꯔꯛꯄꯗ ꯃꯥꯔꯛ ꯋꯥꯡꯅ ꯄꯥꯁ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯣꯛꯇꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ